Akeswani Imphal, Wahengbam Washington Pau Pajari, Ahanbada, Maruiba Pau. Mukhyamantri Yumnam Khemchan ngasi mahaki secretariata Moregi Luchingba kaya unaduna wapam kaya khanakre. Malemda maming chatlaba Puri gi Bhagavan Jagannath ki kang singbagi kumai ngasidagi haukhre. Manipurdasu numit mapani chathagadaba kang kumai ngasidagi haure. Pradhanmantri na hayang Haryana gi Jin Railway Station da Jin amasung Sonipat ani gi maraka chengadaba laibak asigi ihan hanba hydrogen rail gari lamthagani. Kendra gi Civil Aviation Mantri Ram Mohan Naidu na haidi Uran scheme gi mathangi phase da anauba mafam chamakun nongthak lambi na samna halagani amasung Trinamool Congress ki Rajya Sabha MP Koyal Malik ngasi pham thadokhibaga loinana MP gi pham thadokhiba dol asigi punna miyoi mari shure. Mukhyamantri Yumnam Khemchan Singnangasi Mahaki Secretariata Manipuri Muslim Council Tamil Sangam amasung Gorkha Samaj gi mihut sing yauna Tengnopal Jila gi More gi Luchingba sing unakre unaba duda maphamdugi ana layang gi phibam miyam na mayok nariba khudong chadaba sing staff ki chang amasung infrastructure hengat hanba yauna maruiba chakhat thorang gi wafam kaya gi matang da khanaki Makhoi gi wafam kupna taraba tungda ningthina yangsingani hainasu Mukhyamantri na thajaba piki. Puri dangasi dharma gi oiba chatnabi amade akanba ngaksel thoranga loinana malemda maming chatlaba Bhagavan Jagannath ki kang singbagi kumai ratha jatra pangthokre. Ayuk anganbadagi nong leptana sujarabasu bhakta lak kaya na kang singbagi thoram aduda saruk yakhi. Bhagavan Jagannath Mayambung Balabhadra masung machanupi Subhadra tongba kang sing miyamna Puri Mandir dagi Sri Gundicha Mandir phawa singki. Manipurdasu ngasidagi numit mapani sukna chathagadaba kang kumai haure mapung oiba kang singbagi thoram Imphal gi Sri Gobind gida pangthokhi maduda miyoi cha kayana saruk yakhi. Imphal gi Sagol Bandalaiba Bijoy Gobinda Iskon Mani Mandir amadi Rajya sigi tampaki mafam kayada sungasi kang singbagi thoram pangthoknaki. Rajya sigi wangmada laiba Manipuri singna khundaba Assam amasung Tripura na singba mafam kayada sungasi kang singbagi thoram pangthoknaki. Manipur Pradesh Congress Committee MPCC ki luchingba Kaisam Megachandrana luchingba mihut kangbu ama ngasi kanto sabal laikai laimakhong chingmang de satuna Mayum Mai Chakraba Miyoi Singi Imung Manunga Unakre Sri Megachandrana 57 Mountain Division gi GOC Major General Shubhankar Basu amasung Brigadier JBS Rathi gasu unaduna mafamduda hawjik oiriba phibam gi matang da wari sanaki asigumba tongan pakanglup ki miyoi sing khundaba mafam singda security gi akanba thorang lakhat haningba gi apambasu mangna phongdokhi Sri Megachandrana hai Kanto Saval amasung leiriba leimakhonggi singmangi parja singna demand tawriba hawjik leiriba security gi position arrangement se kitang hongdok hongjin tawba kitang mafam se hongdoga leiriba posting si rearrangement ama tawraga di masa gi yumda hanjanba yagani though it's a very sensitive akoi gi community se mix up tawbu orga su yagani haibagi lekai sina suggestion pibadagi madu aikoina GOC da propose taw aikoina aikoigi local gi delegate su yahole unabada aduna masida mana hairibase masi soidana pangthokani aduga leiriba security gi outpost arrangement si man tawgi habigi asetba thajaba pi Shandang yokhatpa amasung masa laubagi matangda nongmagi oiba awareness campaign amangasi ICR Research Station for NEI's Region Manipur Center gi Loktak Farmers Hostel pangthokre masi Narcoms project ki makhada chathakibani thoramadu ICR Research Center on Mithun Nagaland amasung ICR Research Complex for NEI's Region Manipur Center na punna sinduna pangthokibani thoramdu do wangang bada Head of
Regional Center ICAR Manipur Center Dr. S. Basanta Singhna Shandang asi awang nongpok Bharat ki tribal kanglup singa achet pamari leinaba sa makhal amani hairaduna masina sanskriti amadi sel thumgi lamda maruaibudu singthaki National Highway Kuntra Red Imphal Jirbam Lambigi Oinamlong Kaifundai Amasung Makrun Singba Mapam Kayada Haukiba Ahingda Nong Kanasu Badagi Singing Kaiduna Ngasigi Oina Poche Pubagari Sing Chatpayadana Lere Masigi Matangda Aikogi Jiribam Paumigi Paudam Ama Haukiba hingda nong kahena chukibadagi jiri Imphal lambi National Highway Kuntra ki mafam kharada chingdagi leibak amadi lenang chentharakuna lambi phaunadre jiribamdagi maru oina kilometer 12 dagi kuntra phabagi manungda leiba oinamlong kaifundai amadi makrugi mafam kharada lambi yadabagi fiamsi leiri haina hongdokle adumapu haujik National Highways and Infrastructure Development Corporation Limited NHIDCL gi official singna akan mamongda lambi simjinbagi thabak chathari Yai Hojik Numidang Waram Pavada, Jiribam, the LPG Puba Gari Nipumdoi, Tau Puba Gari Chamaga Yankai Matoi, Amadi, Atai Noma the Tangai Padana Chamba Polam Sing Puba Gari, Chahunga Humputra, Tarok Punna, Gari Chamaga Humputra, Jiribam the Pandun Lady. Akas Pan Impalgi Paugi Damak, Jiribam Dagi, Nathem, Bisajit. Manipurda Honglakliba Ayinga Sagi Kal, Nongju Nungsagi Pipam Asidagi Ngakthoknaba, Kaksinga Madi Masigi Lonaba Kulsingda, Ising Piriba Sekmai Turelgi Pipam Kannabagi Pandamda, Nasidagi Turelgi Horokam Singda, Uchara Tabagi campaign Hodokre. Campaign Nasi, Kaksinga Laiba Miamgi Social Media Gi Upon Balup, Joint Non-Government Voluntary Organization Namasung, Kaksing Municipal Council na, Kusamna Duna Chathabani. Sekmai Turel da itin pam oiriba Maha Turelgi Horak Pamda Kundariba All Wangparel Amasung New Wangparel gi Kunja Singnasu campaign Nasida Saruk Yari. Assam Rifles na Sinduna Ngarang Sandel da World Youth Skill Day gi Thoram Pangthok Pagaloina na Don Bosco School da Drawing Competition nama Pangthokre. Kang kumay gamari laina na ngasi Assam Rifles na dengi laina dagi ngakthok na ba More Town da Fogging gi drive su chathakre. Paugi Marakta na aten ba break ama. NABH Panglaba AOI Babina Specialty Hospital Asida Medical Surgical Radiation Oncology Nuclear Medicine Laying Bagi Kudong Chaba Pizari State Asida Ahanba Oina Thyroid Cancer Gi Iodine Therapy Haubaga Loinana Cancer Khangdop Naba PET CT Scan Lairaba Hospital Ni CMHT PMJY Card Paiba Amasung Government Employee Singisu Laying Bada Kudong Chaba Pizari Dr. Singna Tumor Board Phamduna Anaba Singi Laying Da Chawna Mating Pangli Akupa Marol Gidamak AOI Babina Specialty Hospital, Sajiva Jail Road, Kabaisoi, Imphal East, Tanabiu. Tabiriba Pawasi, Akasbani, Imphal Dagini. Pradhanmantri Narendra Modi ki Haryana Khongchata Hayeng Jin Railway Station da Jin Namasung Chonipat Ani ki Marakachian Gadaba Laibak asigi Ihan Hanba Hydrogen Rail Gari Lamthagani. Laibak asida Sajaba Rail Gari asi Laibak asigi Railway Engineering da Saukhalakliba amasung Taubang Amba Sakti Utpagaloinana Lamdam Masigi Oiba Technology Season Aduna Sabani Masipungda Kilometer Sam Taragi Changda Chen Bangami Adubu section Nasigi Oinadi Pungda Kilometer Humbudra Manga Paugi Changda Chelhangani Kendra ki Civil Aviation Mantri Ram Mohan Naidu na Hairi Uran Scheme ki Mathangi Phesta Anauba Mafam Samakun Nongthak Lambi na Samna Halagani amasung Masina Lakliba Sahi Tara Asida Passenger Koti Mari Chathok Chasin Tauba Yahangani New Delhi da Pangthokpa Uran ki Mathangi Phase gi oiba workshop amada Sri Naidu na hai Masi Tier 2 amasung Tier 3 ki Khangalaba airport singda paigani Uran ki Mathangi Phase asigi damak Lupa Koti Lising Kunmapan Sarkar na kaithokle Masina Lakliba Sahi Tara Asida airport Chama Hena amasung heliport Chani Sengbat Naba Pandam Thamli Kendra ki lau singu amasung laumi singi yaifa thaurang mantri Sibra Singh Chauhan na hairi laibak asigi lau singu lamda hena chakhwal hannabagi damak integrated farming ningthine yokhat patangai fade New Delhi dangasi Indian Council of Agricultural Research ICAR linkat khibagi Marfudrani Pan Suba Kumon Thoram the Wangang Badasi Chauhan Hai, Laumi Singamasung, Bagianic Singapuna, Honamina Badagi, Lau Singugi Potoki Chang, Ningtina Hangat Hanbangamle, ICAR na Laibak Asida Awan Bapораpada, Sao Namateng Pangli.
India Meteorological Department IMD na hairi laibak asigi awang nongpok thangba saruk Uttar Pradesh ki nongpok thangba saruk amasung nongchup thangba Himalaya gi lamdamda lakliba chayol asigi manungda akanba nong chugani. Akashvani Imphal dagi pau tabiri. Trinamool Congress ki Rajya Sabha MP Koyal Malik Pham Thadokre Magna Rajya Sabha ki chairman chu oiriba Uparashtrapati CP Radhakrishnan ga unaduna Pham Thadokpagi cherol pisinki Sahi asigi April thada mahak Rajya Sabha ki MP oina khankibani mahak aloinana Rajya Sabha ki MP gi Pham Thadokhiba Trinamool Congress ki MP masing punna mari sure Rajya Sabha ki MP sing Sukhendu Shekhar Rai Susmita Dev amasung Prakash Singh Baraiksu Hanana Pham Thadokhrabani Tungda Makhoi BJP da yaukre. Sangsaki Nongju Miphamgi Mangoinana Congress Parliamentary Party CPP gi meeting ama ngasi New Delhi da pangthokre. Meeting aduda Congress President Mallikarjun Kharge Lok Sabha da Birodhi Lusingba oiriba Rahul Gandhi amasung dol ge atai lusingba kaya saruk yakhi. Meeting adugi tungda Paumising da wangang bada Congress ki MP Pramod Tiwari na hai Sangsat ki lakliba Nongju Miphamda pukhatkadaba maruoiba wafam kaya gi matangda dol asina laugadaba phirep yauna wafam kaya meeting aduda khanakhi. Bharat Navy na yumbu oiduna tha asigi kundagi kulhumdoi phawbada Kochi da leiba Southern Naval Command Operation Southern Readiness 26 to pangthokani ngaksel mantraloy na hai numit marini gi leibak kaya gi obe training asi Bharat Navy na lusingba Combined Task Force 154 amasung Combined Maritime Forces ki Training Task Force ka punna khusamnaduna pangthokadabani. Central Board of Secondary Education CBSE na Class 9 da ahum subalon ama hapsilakpada Supreme Court na nungnang phongdokre. Laibak asigi khwaidagi wangba court asina hai masina mahiroisingda stress pibagi chang hengat hangani. Court asina hai ahum subalol asi mahiroisingna ningthina susinnaba ngamhannabagi dama class 5 natraga class 6 ta oina hapsin gadabani. Haujik chanabagi pau Mangsatabam Premananda dagi. FIFA World Cup lisingani kuntur ke final da Argentina amasung Spain thengnaragani. Ngasiyuk anganbada America ge Atlanta Stadium da sanakhiba anishuba semi final da Argentina na England bu panjil ani amada maithiba piduna final changlakhibani. Argentina gi mai papu gi panjil singadu match ki aroiba minute singda Martinez amasung Enzo Fernandez na chankhi. England gi amata ngaira panjil aduna Gordon na match ki 65 suba minute chankhibani. Final match thasi kunda New Jersey da sanagani. World Cup asigi ahum suba mafam gi damak France amasung England na thasi gi tarampal gi ayuk aganbada Miami da sanagani. Seyo singjumai khetri lai kaina sinduna chathariba anishuba state level let THC boyama Singha Memorial Hockey Tournament lisingani kuntaruki ngasi sanakiba sehi taramari makhagi nupa machagi kanglupta Mairaba sikhongna PDCB charang patu panjil taramanga sinoda amasung seyo khetri lai kaina BH Bisnupur panjil tarahumdoi amada thoiki. Ngasi sanakiba master gi kanglupta TWC tabungkhok amasung KHSC khongman panjil ahum chanaduna draw oiki. Japan Open Super 750 Badminton Tournament ta anirak Olympic medalist oikhrabi Bharat ki Satdar PV Sindhu semi-final changkhre. PV Sindhu na malemgi oina manga subada leiriba China gi Han Yui bu straight games at hoiduna semi-final changlakhibani. Semi-final da Japan gi Nozomi ga thengnargani. Tournament asida mixed double pair Tanisha amasung group na pre-quarter final da maithi khraba matung Bharat ki oina asa taunariba si PV Sindhu khak ngai hore. Aroibada maroiba pau amukhana Mukhyamantri Yumnam Khemchan ngasi mahaki secretariata moregi luchingba kaya unaduna wafam kaya khanakhre malemda maming chalaba puri gi Bhagavan Jagannath ki kang chingba gi kumai ngasi dagi haukhre Manipur da su numit mapani chathagadaba kang kumai ngasi dagi haure Pradhan Mantri na hayang Haryana gi Jin railway station da Jin amasung Sonipat ani gi maraka chen gadaba leibak asigi ihan hanba hydrogen rail gadi lamthagani Kendra ki Civil Aviation Mantri Ram Mohan Naidu na hairi Uran scheme ki mathangi phase da anauba mafam samakun nongthak lambi na samna halagani amasung Trinamool Congress ki Rajya Sabha MP Koyal Malik ngasi pham thadokhiba loinana MP gi pham thadokhiba dol asigi punna mioi mari sure pau loijare